Thama chup na pisan kiba memorandum gi paukum Hayeng piraklagani haina governor na thajaba pirakle ngasi miyam na haurak governor da changsilam trabadi paukum asi phanglamdaba suyai Tan kiba dimanasi lengak na namsil lambasu yai ngasigi iho mai pak pakhongset amani haina Cocomi gi convener Kuraism athobuna phongdurakli ngasi nungtil lanjenar kiba sing mahiro yauna miyoi chakayana haunaruba naidana miyam gi oiba achoba khongset ama chatuna Manipur gi governor chief secretary home commissioner ga unakre lanjenar kiba sing gi hauzik lairiba issue shingi matangda lengak gi maikai dagi administration intervention ama PBU matam chana Lokhatfam thokpa thabak lokhatlu natrabadi makhatana ranjenar kibasingna lambi thoklagloi hainingai leite haina Cocomi na thamkiba wafam gi matung inna lenga ki maikaidagi karigumba response amata piraktabadagi haunaruba naidana ngasi masing yamlaba miyamna thoklaktuna governor tamna changsinduna tha ama chupna numit khudingi wahang kaya ama yawba cherol thakiba adugi pakum lawba chatke Khongsara duda tongan mafum da lanjena duna leiba masing yamlaba miyoi sing na sarukya duna lakhe asigi miyam gi khongsara duda sarukya khiba miyoi sing haunaruba naidana thorakhibane nungthilpung ama tarakpada segaro takhelamam laikai da miyam punke Manipur gi governor Delhi da ngasi tholakani haiba tabadagi miyam na lambi da thattuna paukhum phangnanaba protest tathake adubu governor di miyam na ngairiba lambi paring rom da chattana lambi gi wrong side tagi halakhi masing yamlaba security force na lambi gi nakke tangak senduna laklaga kaisampa junction da masing yamlaba RAF CRPF singna leiduna section thorang lokhatuna thattuna thamkhe khongjang aduda khongjang loi singna aikoi yum da halhallu national highway animak hangdok u governor na athubawda thabak lokhatlu haiba kholau kaya lauduna Imphal gi lok bhavan tamna lakhe Tungda Cocomi gi convener Kuraism athobuna luchingduna miyoi taramathoina saba mihut na nungthilgi pung ahum khairom tarakpada governor chief secretary home commissioner yauna punna unakhe unaruraba tungda lok bhavan mamangda paumi singa unabada Cocomi gi convener Kuraism athobuna hai Manipur da buffer zone leite amadi tha ama chupna memorandum pisinduna miyamna hanglakhiba wahangi pakhum Hayeng aiba cherol da chapchana pakhum piragani haibagi thajaba pirakle haike Governor unabada akhoi chief secretary su yaure aduga home commissioner su yaure aduga mokhoi punna akhoi paminam koina mamang da haijabu tumaina leiriba governor gi administration si miyam gi lengak ne hairagam leiriba miyam siga mari leinadabra haiba wahang du su khoi dum hangi adu mathata miyam na thamba wafam sing da pakum pi da basi kai gino haiba wafam sing thammi akhoi na tawning ba tawgada thau sing khara su hai adu moi Hayeng si miyam na thamgiba memorandum sing sigi chapchaba in writing da ai bache oina Hayeng pijarage hadana admaina haibire Hayeng si moina pirakadu ba moigi pakum se adu parka da Hayeng se ko miyam da adu maron do par matung da koi kai da ge hadu miyam da ulok tuk chana si amai pa ngasi salam da ta ga si pakum se koi phangam da si ai adu moina matam sangna na thaiga thaidoga moina mamang da press da thadu ki statement ama lei ki bado adu da taisalaga moi se dum pe thoga leram ba ya ba gi pyom da lei adu miyam hauduna ngasi namdana governor da pakum lo bu se ko miyam gi mai pakum